अहानबदा ngasi gi maroi ba pau COVID ki ahum suba wave thengna ba sem sare athubada Imphal da genome sequencing tawragani haina Directorate of Health and Services Manipur ge Director Dr. K Razona Phongdokre Mahosagi Manipur gi chingi fazaba aikoi punna yokhat minarasi haina Chief Minister N Birena Phongdokre State Laigakna Imphal West yauna district kayada curfew gi athing matham labasu lambi da gari chatpagi changdi curfew leitabugum mamitari Leipak asigi oina mioi crore kuncha mangaga lakun manipan vaccine kapre Amade Philippines Air Force ki plan crash ki thodokta mio yankhai laikite Kurumzari ELITETV News numitangi pau meeting tabiri basingbo LUCHINGBIna taram nokchari Miamda mapungoiba I pau pizatringai mangoinana COVID-19 ga mari leinana leingakna piriba SOP sing ngakna chatpinana ba khanganjari Miamna matam pumbada marks upiba khutsa sengna hamdokpiba madi mi amaga lapna leibinana ba khanganjari Masida sunatana COVID-19 gi vaccine sing matam chana kapthokpiduna laichet asibu lanthing nabada adom gisu achoba thodang lobiu haina ELITETV gi maikaidagi appeal tawsari Hauzik mapungweba pausing pisari COVID ki ahum suba wave thengnana ba sem sare athubada Imphal genome sequencing tawragani haina Directorate of Health and Services Manipur gi Director Dr. K Razona Phongdokre wafam asing ase central team ama COVID ki matangda Manipur da yengshinba lakpa duga mari leindana lamfel la leiba Directorate asigi office ta pangthokpa pawgi mifam amada Razona Phongdokhibani Mahakna makha taraduna Imphal gi takel leiriba Institute of Bioresources and Sustainable ISBD da genome sequencing tawbagi thabak athubada haunana ba sem sare masi oirabadi hana matam changna atopa lamda thaduna test toramba du toklagani results su athubada khangmangam lagani State asida hidak amadi equipment singi award palaite ahum suba web state asida yawraklabasu madubu chap chana thengnana ba sem sare Manpower amadi doctor gi award palairoi angang singda hena ahum suba web na sokhalakani hairibasigi yenglaga Island Hospital da phamung humpugi COVID hospital oinana ba sem sari loinana Mothers Care Hospital asida su COVID na naraba angang sing thamnana ba hotnari haike ngarang phawda koi gi delta variant asi lakpasidagi aina praja singda hygienic masi COVID appropriate behavior se masi ma phajani imbiba testing da phajana thaw yaw phajana thopiro phajana testing tawsi aduga masida phajana isolate torga phajana koi tracing torga yam thuna treatment si hawdana bai tawum thopa adu tracing treatment masi phajana koi na tawbada prajasina mati pamyu leiba vaccine se koi gi COVID vaccination se phajana kapi ba phajana kapa gadi laiba second wave se nga thopa ngani sigi delta variant si ju koi na nga thopa ngangani hai wafam sing thamjana isai delusion tari Central team adubu LUCHINGBI swasti charan na hai team asina state asiki COVID ki ahum suba wave thengnana bagi matangda yengshinba lakpani mamang da leiramba fibam adutagi handaki khongchet asidana hena khumang chaushina health care infrastructure sing leiramlei miyamna test oba thoklaktaba asigi maram kupna neinaba mathau tai ahum suba wave thengnana ba upaidi vaccination khaktani haike COVID care center duda aigi facility fazan leitragadi aigi chaba thakpa fazan phangoido oiragadi ai yumda sum leibana phabra haiba behavior mayam amasu dum yarakani aduna COVID care center gi facility fanba ai se COVID care center da chalagadi yumda leibadagi hena phaduini ai phagalakaduni haibada chingbadune attract tohanba COVID care to matamda ICU beds khatanate ICU beds si ventilator si khatana khoi gi mioi bagi keno se save torokadaba nate ICU bed chang matamda ventilation hapa matamda doctor changi nurse changi 24 hours senaba changi ado ICU bed ama senabagi manpower duna ICU yogdaba patient mayam ama kanba yaba adum mayam am slay kono si loina bakse amaga mari leina bane na khanjai ama khakhtang pinpoint tawba yadaba
Manipur ki oina mahausaagi chingi fazaba adu yokhatnanaba punna hotnaminarasi haina Chief Minister N Birena phongdokre. Wafam asing asi Forest Department asinduna Kangpokpi District ki Mangjol Village amadi Kangla Tombi da pangthokiba humbudra nithoi shuba wan mohotsav ki thoramda phongdokhibani. Thoram aduda Forest Minister Awangbong Nimai Rajya Sabha ki MP Leisemba Sana Zawba amadi atai masak naiba kayasu saruk yakhi. Mafam adugi tongan ba mafam singda u chara makhal kaya thaki Bharat ki laikhidraba Syama Prasad Mukherjee bu ningsingba loinana plant tree plan the future haiba thimda pangthokiba thoramda Chief Minister na makha taraduna hai Manipur ki mamangai dagi leijaraklaba mahausagi khal kaihandana thamnanaba hotnabada aikoi khudingmaki achoba thodang mathautai maram asina aikoi khudingmakna akoibagi fibam kannanaba madi ngak senanaba punna changshin minasi haike karigino ina nesar yamna kok thadra isa kaithian manbida nu mayam chung mayam indhar ki bado mayam lu urangoni maduda yum kaya lalle laigo phadna yum ta ba jaga horugda bagi ekoi ki no bone maduda kari yum laigo uramo ba yum kaya no mi kaya no sidul se laikai sigi Kangpokpi area da leiba morbung area da leiba mi sigi ne ina utha se hari se humanity ga development ga politics to gunu humanity have is the political party khai na wana taro khodi mateng pa reserve forest khun taramba 10,000 household thugairo ta khairo aduga rehabilitation su to gunoi rehabilitate to no gi mapam su pi gunoi maram they destroy the forest means they destroy the humanity maram the forest kita depend ro ko hin bane Amaromda Thoramaduga Mari Lainana Forest Minister Awangbong Nimainasu Mahosagi Khal asi kananaba ngasigi mirolna hona drabadi tungda kari oirakadagi haibasi achauba wahang ama oiri haike chahi amada 420 square kilometer gumba every year deforest oil and if we continue like this 22 square kilometer lady was status sida 400 every year deforest already in how many years time the whole forest will be over. I see it's a matter of 10-20 years that loy silanya. Asiguma program se awareness people loinana. Akoi people's participation se yamaru oya haina. Honorable Chief Minister na hanjin na Forest Department bisu tapiraga. Akoi program kyamarum paikhatlaga lakpa manung sida Green Manipur Mission abisi akoi Honorable Chief Minister samakna. Hadok piraga ngasi si program si leiribo program mathakta amo hapchinbo program si kumsi pakhatuna lei Manipur oiriva COVID ki fibam asi lakshin mangamdre haiva center na khangle haina Wangkem AC ki MLA su oiriva MPCC ki Vice President K Mega Chandrana Maral Sikre Zoom meeting dangasi pangthokpa virtual press conference aduda MLA na makhatana hai tha asigi July anida Ministry of Health and Family Welfare ki order amagi matungina Manipur yauna India ki state tarukta COVID ki fibam yengshinanama tharakre Manipur ki oina su Dr. L Swasti Charan na hai LUCHINGBI team amana Imphal da thunglare State lengang na COVID ki fibam ningthina yengshinba ngamli haina phongdoklabasu ngamdaba mali Congress party na lengak asida COVID ki lantheng asibu thengnana ba wakolon kaya pirabasu BJP ki maikai dadi Congress na COVID ki fibam bu rajniti tawre haina phongdokpasi laibak thibane rajniti ki khudong chaba longningba ki wakolon leite hojik lairiba fibam asidi hingba ma disibani piklaba state asina mi painingai oiba fibam ama dalaklibasi karinano khanganingi haiki Manipur situation is alarming way. It's worsened the situation day by day. That's why the central team rushed to Manipur. COVID-19 situation the opposition ki ruling ki adegi sidi lebak ko japno maki. Masi ki situation the central team mamala aga Manipur ki situation the Press Information Bureau PIB Government of India mainta udra lebak ki across the country. Lebak sidi the puno makhanga laga social media the national paper adegi TV channels the khanga laga the lak. Masih ekoi Manipur ki piklaba state asida piklaba population asida is the kramai tawna masih ki alarming situation threatening to the people the people asiguma situation si kramai na lak no privacy we want to know Makhatana Khundrakpam AC ki MLA TS location na hai hojik oiriva COVID laichat ki fibam manungda BJP ki LUCHINGBI kaya hadak Manipur da laktuna party ki mapangal kannana ba khanakiba laibak thibane COVID ki laichat hena miting thamnaba ki mahut laklamliba LUCHINGBI singna mikhal de hena pungning changba asi ikainingai ni
मियोइबा खुनाइना लेट्रबदी मिखलदा माई पाक्लुबगी कानबा करिनो कोविड हाइबसी लाइरे इना खुनमा खाइबा लेना नते सेंट्रल की टीम लाकपादुदा कोविड की फिवम की मतंगदा अमता खनरमदबा असि कांग्रेस पार्टी न वारवी हाइके हारबे बीजेपी सरकार से बीजेपी हाइबसे मसे कोई थाजगुमसी मसे थाज तारी मसे मोइन हाइबा छपक मैम थपक नामा खुद नामा ngasi nama hai hore nama hai ni hobi central team मैम लाए लाइव जंग ngarang nan लाए लाइव से करी वाले के होbi बक्ता कोई ता उब फंगरी बरा होय बेबो तो मजुदा छिरबि संग के दो छिरिनो दी के बि हिंगले नो मरम पीपीयू हाइबसे मसे क्वाइट सुमने बीजेपी पार्टी से कोई थाजब थमगुम से अदमर बदना कोई पुन मना आन बदा वोट की भरा के तोय तो कोई हाना कोई पुंची हान कनाना बा कोई पुनम चंगजन में से संस्थान पुनमक सेसो पुनमक एनजीओ पुनमक कोई प्रेस सिनाउस पुनमक अदो एमएलएस पुनमक राजनीति पुनमक कोई कोविड-19 से मसे कंट्रोल तो चंगजन में से स्टेट लेंगांगना इम्फाल वेस्ट यावना डिस्ट्रिक्ट यादा कर्फ्यू की अथिंग थमलबसु लंबी द गाड़ी चटपगी चांगदी कर्फ्यू लेतबुगुम ममी तारी स्टेट लेंगांगना तांकक नाइना चथरकप कर्फ्यू असी हंदक जुलाई की तांग 10 फाउबा चथगनी हाइना ऑर्डर थोखिबा लेख्रबनी कर्फ्यू मनुंगदा लेंगांगना मरुइना एसेंशियल सर्विस खरा खक्तमक कोमथोकलबसु लंबी ददी गाड़ी सिंग मसिंग यामना चेनबना ट्रैफिक जाम थोकप फाउबा यावरे हौखिबा मेगी तांग निपानदगी इम्फाल वेस्ट इम्फाल ईस्ट बिष्णुपुर काकचिंग थौबाल चुराचांदपुर अमदी उरखुल डिस्ट्रिक्टा कोविड-19 की लाइचट का हेना संदोरकपदगी कर्फ्यू थमदुना लाखिबने नाकल अमरम द स्टेट पुलिस न मफम कयादा चेक पॉइंट थमदुना कर्फ्यू थुगाइबा सिंग चेक तौबगी थबक चथरे मरुइबा गाड़ी सिंग सत्पगी ममी का हेना ताद्रबसु तोंगान तोंगानबा मियोय कयाना लंबीदा थोलक्तुना हानागी मतौगुमना लंबी की मसी मसीदा पोफम फंब फाउबा याउरी लेंगाकना पोफम फंबगी मतम खाइदोक्तुना पीबा सिगी मथक्ता तोंगान तोंगानबा लंबी की मसी कयाददी लेंगाकना पीबा मतम हेला फाउबा पोफम मसी मसी कया फंब उरी लोइनाना मखोइसिंग असिदगिसु पुलिसना फाइन कया खोंगटपगी पाउदी तारी अदु ओरगसु फाइन लौना मतौ करमना मखोइसिंग असि लेप्तना फमलिबनो हाइबसिसु मियामगी अचौबा वहांग ओइरी कैमरा पर्सन लोयागा लोइनाना पाउदम जरिबा मोरांगथेम गानब्रेल Elite News Imphal लेपाक असी ओइना मियोय क्रोर कुंट्रा मंगा लाख कुनगनिपान वैक्सीन काख्रे हेल्थ मिनिस्ट्री की रिपोर्ट अमकी मतुंग इना हौखिबा पुंग कुनमरी दा मियोय लाख 13 गा लिसिंग मरिफु माथोय कोविड-19 की वैक्सीन काख्रे लेपाक असी की ओइना रिकवरी रेट न चादा मरिफु 13.13 ओइरी हौखिबा पुंग कुनमरी दा मियोय लिसिंग निफुगनिथोय रिकवर तौख्रे नाकल अमरोम दा हौखिबा पुंग कुनमरी दा मियोय लिसिंग कुंट्रा मापन नौना टेस्ट तौबदा कोविड-19 पॉजिटिव ओइख्रे फिलीपींस एयर फोर्स की प्लेन क्रैश की थौदोक्ता मियो यांखै लेखिद्रे एलिट न्यूज़ न फंगबा पाउगी मतुंग इना ngarang लेपाक असigi खा थंगबा सरुकी मिंदानाओ प्रोविंस की कगायेंदी ओरोदगी सुलु प्रोविंस फाउबा C-130 मिलिटरी प्लेन अमा मियो मरिफु 10 रोम तोंगदुना चटपदा लाइवक्तिबा थौदोक असि थोखिबनी फिलीपींस की डिफेंस मिनिस्ट्री ना फोंगदोरकपगी मतुंग इना प्लेन क्रैश की थौदोक थोखरबा मतुंग मियो यांखै रोम रेस्क्यू तौबंगमले अमदी रेस्क्यू तौनबगी थबक कन चथरे लेखिद्रबा मियो सिंग अयामा लानमी ngaktani amadi लेखिदबदा मिचम अहुम यावरी हरी हानगी पुंसीदा हलक्तनबा अमतंगायरबा पांबैदी कोविड की वैक्सीनेशन मपुम फाना तौबनी हाइना हेल्थ एंड फैमिली वेलफेयर की प्रिंसिपल सेक्रेटरी बुमलुनमान बोलनमना फोंदोक्रे ngasi चिंगमैरोंग द लैबा एमबीसी चर्च द पांगथोकबा एडवोकेसी प्रोग्राम कम पैनल डिस्कशन फॉर फेथ बेस्ड ऑर्गेनाइजेशन ऑन स्ट्रेंथनिंग ऑफ कोविड वैक्सीनेशन की थोरम अदुदा महाकना मखाताना हाइखिबदा ngasi की थोरम अदुदा सरुक यारिबा मियोय सिंगना इसा इसागी खुलदा हनबा मतमदा कोविड की वैक्सीन असि कापदा अकाइब लेते हाइबसी खंगनबियो वैक्सीन कापलबा मतुंगदा रिएक्शन लाक्लबसु थेंगनबा सेम सारग लई पाउ पिबिरउ वैक्सीनेशन असि ख्वाइदगी फबनी वैक्सीनेशन की मतुंगदा कोविड पॉजिटिव ओइरक्लबसु अयामना माइल्ड सिम्पटम्स ओइ अरानबा वफम कयादा मियामना थाजबिगनो इम्फाल की डिस्ट्रिक्ट सिंगदा हौजिक वैक्सीनेशन की चांग यामना वांगले हाइके In the USA, they have already vaccinated 144 million people. That means about 14 crores people have been vaccinated. And out of that very, very large number, about 2,000 people, they are detecting that some heart problem may be there. It is also not that it is confirmed that the vaccination and heart problem is linked. But since they are very careful, it is an advanced country, they have identified those 2,000 people out of 144 million people who have got vaccinated. We don't want to hide anything
below the carpet. We don't want to brush aside any issue, but let it be full facts. Vaccination is a very safe exercise, is what I would like to highlight. Thauramadu saruk yakiba Dr. N. Siam Jaina sel yamna changna hospital sabagi mahut miyamna vaccine mapum phana kapthoksi haiki. Yang kana bo hidang ni akhangai sine epu torobadi akhangai ni yarabadi haida ninjang biragadi ngasigi function sima tobugi akhoi mahi yale ne lawjege ayam hidak se ngarang dagi am basana kape masi punamak se ai pet based organization gi mateng yaudana de ai ngamoi han khalli adu punamak na akhoi bu mateng pangbiu akhoi punamak hidak se kaporo akhoi punamak afaba dambi da satana akhoi punamak sumaina mu tham leraga mu unbu wasnu aina mukuda isolda ibungo maunda ainingjinge Manipur lenga ki Department of Education is ki makhada lairiba primary ozada ki higher secondary oza singi apun by apex body ama oriba Joint Teachers Forum JTF ki conveners M Jadu Manina lengang na chumba aropi ki order July ki tang tarani thoi fawbugi manungda thokpi dravadi class high school exam amadi higher secondary school council ki exam sing asida oza singna yaudaba yaba ki akan makhongjang changshilakani haina ngasi CC higher secondary school la pangthokiba paw ki mifam amada phongdorakre Mahakna makhatana haikibada English and Manipuri lengang na ROPP nenava aranba order ama July tarama thoida tokpike masibu yaning da boina oza singna akan makhongjanga ma English and Manipuri July tarama panda junction ke loina na masigi matang da mari leinaba authority amadi CM yauna July kungama thoi English and Manipuri memorandum pishin ke lengang na oza singya chumba demand asibu tabiduna English and Manipuri December gitang tarama panda cabinet na ROPP ragani haituna warep lokhi basulai kre aduga ngasi fawbada lenga ki makhada laiba employees sing ayambagi ROP topic kre aduga ngarang na hantasu higher education ki makhada laiba oza singisu achumba ROP 2019 7P ga manana structure amasu college ki oza sing na PB kre aduga primary dagi hauraga secondary thaki oza sing na ngasi fawba covid ki duty toba school fagarancy mission ki damak akan makhongjang changsinduna lakchari loina na oza sing na covid amadi chief minister ki relief fund da donate tawduna lakchari ngasi fawbada oza sing na wana khangduna lakchari basi mari leinaba authority sing na ubiduna lakliba July gi tang taragani thoi English and Manipuri fawbagi manungda achumba ROP order thokpi dragadi oza sing na class high school exam amadi higher secondary school council gi exam sing asi yaudabagi akan makhongjang hauragani haina phongdoke Mifam aduda saruk yakiba JTF ki executive member A Induvala Devina phongdokibada Manipur lenga ki makhada lairiba employee sing 7P phangkraba matam asida aikogi education is ki makhada lairiba primary dagi secondary oza sing khaktabu tongana thambiraga 7P PB dabasi aikoi oza singbu miraiduna thambibani haina pukning nungsiba phawe July gi tang tarani thoi fawbagi manungda lengang na order thokpi dragadi hauzik aikoina metric amadi class 12 ki exam result committee semduna yauri bathabak asi lep haiba wari fawba oza singna lore haina phongdoke hauzik pau ki marak thana aten break ama lominasi Shraddha aikhoi khwaigi irakta tinbiramba yungnam bhumi singna magi nungsijaraba imung manung shagai natai amasung marup mapang khwai pumnamakpu thaduk lamyaga haukiba June gi tang kunmapan inga gi kunni panba leipak pokpa numitta Shri Guru gi kripadagi Vrindavan prapti oikhre lakliba July gi tarani thoi ingeng gi nini panba ningthau kaba numitta sora numit thokle covid lachet na maram oiraga thauram asi imung manung khakta oina pangthokjaragani mashigi damakta waraudidanaba nalukjari paujenjariba Yumnam Tombinau Devi Shadharmini Yumnam Chiteshwar Singh Machanupa Yumnam Johnson Singh Machanupa Yumnam Roshni Devi Machanupi Yumnam Ongi Madhuri Devi Mamaunupi Yumnam Ranjita Devi Machanupi Tamo Kaino lo sandribo As kharangana sasena harago Kaino sibo ka japina sibo Hema Covid ki vaccine kap thosena ngana du phasna haini dudi ai haksan ka stokde ai ka poi
नते हक्सांग कछु तौदब इंगोन हिदा काप के कादनो आई काप हाइसिन तामो नारक्ट्रिङाइदना इसाना हाने सेक्सल होबना फत्रो कापथोकपना फत्तब्राबा हो यारे सेक्शन बना दुम कापरो आई काप अस खंद्रेदा कमाय ngana दोनो खंद्रे फारे अदुदे ए चलुखिगे पुंगो मामा इंदा कापुगे को पापा लेरमो COVID-19 लाइसेट असि गाथोनबगीदमक कोविड की वैक्सीन कापना लाइसेट असि मरी लेनबा लाइना लाइसेट सिंगदगी गाथोकसबंगमी मसिदा नतना लाइसेट असिना संगहनदनबगीदमक मतम मतमगी सरकारना पिरकपा सना कागोनसिंग अखोय गाकना सदमिनरसि कोविन एप्स ता रजिस्टर तोपिदुना अदोमसु सुखसोय सोयदना वैक्सीन असि कापथोकपियो कोविड की वैक्सीन कापथोकपुना कोविड लेतबा इरमदम ओहेमिनरसि अखोय वैक्सीन कापलेसे ब्रेक की मतुंगदा मयाम मुतराम नोक्चरी मखाताबा पावमु पिजरी हाना KFNP की यूनियन मिनिस्टर ओरंबा लेखिद्रबा राम बिलास पासवान की हुंबुटा मंगालक सुबा मपोकुमन थोरम मणिपुर सुंगसी लोक जनशक्ति पार्टी LJP मणिपुर स्टेट यूनिट सिंधुना लंगथवाल केंद्र की सजिंग माइरनखोंग कम्युनिटी हॉल पांगथोखरे थोरम अदु LJP नेशनल वाइस प्रेसिडेंट सु ओरिबा लंगथवाल केंद्र की MLA कराम श्याम न लुचिंगदुना LJP मणिपुर स्टेट यूनिट की तोंगान तोंगानबा मरोइबा मियोइसिंगना सरुक यादुना लेखिद्रबगी मफमदा मैरा लेसुकतुना इकाई खुमना बोटके थोरम अदुगा मरी लेंदना लंगथवाल केंद्र की MLA कराम श्यामना COVID-19 लाइचत मायोकनबदा वैक्सीनेशन की मरोइबा वारोल सिंह फोंदोके कोई खबर कागज लाइना सुपा बकाना अफबस लोकसंगनी वो ये पार्लमेंट तो नाम नत्र अदो पृथ्वी ओइना रिनी सिम सान हंदरेगा पॉजिटिव ओइनी सान हंदरेगा लॉकडाउन सही क्या लेरम तो हाइजरेसी वैक्सीनेशन तो रदी है से कोई कोई मखमन थोए अदना लंगबाल के लिए जो होबे पावरेस मनोंगा क्वाइट वैक्सीनेशन तो हुआ वैक्सीनेशन तो हुआ केंद्र में होए क्वाइट वैक्सीनेट तो हुआ अभी केम मापन की मनोंगा केम मामाय खंगलगा मधु सखंगा टाइपोंगाई सोगा दे मोयु एनकरेज होया लाक्लिबा जुलाई निपानदा लमजिंग मैरा रोबिन हुड की तरुक सुबा निंगसिंग थौरम पांगथोकनबा सेम सावलोरे हाइना जॉइंट कमिटी ऑन इनर लाइन परमिट सिस्टम JCILPS की को कन्वेनर श्याम खुमन थादरोक पचिरोल मन हाइरे थौरम असी महाकी लेरोल चनखिबा इम्फाल ईस्ट की अवाचिंगदा लेंगांगना पीबा SOP गांगना पांगथोकलकनी अमदी मियाम हुबना सरुक याबगी खुदोंग चाबा लेतबना नुमिदांगी मतमदा इसा इसागी थोंगादा केंडल थानबिना बसु चिरोल अदुना मखातारकली ngasi CMO Kakching district ki leiriba CAC ani PAC manga amasung UPAC amada oxygen concentrator singyen thokre CMO office Kakching da pangthokpa oxygen concentrator singyen thokpa aduga CMO TS Rajana hai COVID ki luraba matamasi da CAC PAC amadi UPAC dasu COVID nataba oxygen mathau taba anaba kaya layingnana ba pukhalakpada oxygen gi mathau tarakpa kaya yawba adu yenglaga district asigi hana leijaramba amasung tongan ba miyoy amasung lupsingna mating pangbirakpa oxygen concentrator sing adudagi CAC amamamda oxygen concentrator ahum PAC amasung UPAC dana oxygen concentrator ani ngasi yenthokpani hanadi COVID ki anaba masing yamna hengalakpa matamdadi hospital singdagi oxygen cylinder sing lokhatuna sijinarambani adubu hojikti anabagi masing su khara hantharaklaba amasung oxygen cylinder su khara marang kaina leiraklabanina oxygen concentrator sing asi yenthokpani phongdorake CMO Rajana Makhatana vaccination की मतंग पल्लदुना हाई कक्चिंग डिस्ट्रिक्ट असिगी ओइना मियोय लाख अमग मखाइरोम लई मसिगी मनुंगदा मियोय लाख अमरोम कोविड तगी ngakthoknanaba हिदाक असि काप याबा मियोय सिंगनी डिस्ट्रिक्ट असिगी ओइना हिदाक कापथोकपगी चांग असि कक्चिंग डिस्ट्रिक्ट की ओइना यामना वांखलकले हाना नोंगमदा मियोय चामब्री चौंगा रोम तमक हिदाक कापलंबा अदु ngasidi मियोय लिसिंग अमग चौंगा रोम की चांगदा हिदाक कापंगमले हौजिक फावबदा मियोय लिसिंग निफु रोम दि हिदाक कापख्रे वादौरिबा सिंग असि थानिगी मनुंगदि हिदाक काप लोयरगनी हाइबगी पांदम थमले मियामनसु तोंगादा थाजाबिदना अमसुंग अकीबा याउतना हिदाक सोयदनमक कापथोकपियो अइखोय खुदिमा COVID-19 नगी ngakthoknanaba lengakna पाइखलक्लिबा थबकसिंगदा मतेंग पांगशिंदुना होनामिनसी फोंदोरकले वैक्सीनेशन थबसी कोई हारंदगी दी याब हेना खुमांग चौसले हाना नोमदा
Somebody Jama Kapam Badu, listening Amaga Sama Satu Kapa Name, Adana Harba Samasa, when left and Kapagadi, maximum Anigman the Lagana. Mahai masingda makhal amadagi yekai thingaiba pidanaba mahiroi singna mapum phana mahai masing tamdura hena faba quality leva education ama lamdam asida leihananabagi pandamda haukiba chahi English singani nipanda deshamga tongan ba COS sing oza sing guardian sing mahiroi singi lup kayaga khushamnaduna mioi lak kayana saruk yaduna achoba rally amagaloinana disturbance free educational zone demand gi khongjang junction ki haina mahiroi lup asina thadorokpa cherol amana phongdorakle Cherol aduna makha taraduna ngasisu All Manipur College Teachers Association AMCTA yauna tongan ba lup singi apunba coordinating committee on disturbance free educational zone demand sinduna impact of COVID-19 on education and challenges in teaching learning process haibathimda taramari raksuba disturbance free educational zone demand te lisingani kungamathoi webinar pangthokrai Thoramaduda mahi masing tambada COVID ki pandemic asiga chunaba online class chobagi comprehensive oiba state policy ama leihan binanaba haizava yauna tongan ba school singda chathariba online class chobagi mawong mataw asi monitor tawduna evaluation tawnanaba amasung mahiroi singi online class chang naina tawnabasu khanakre hare Makatana lamdam asida lairiba tongan ba media gi khutangdasu mahiroi singi mahi masing tambaga mari leinaba program sing sandokna ba khongthang yauna tongan ba warep kyasu loki hari National Food Security Act napsagi cheng chakthung suna pibidre haidangasi Kakching Assembly Constituency polling Station number 37/11 Kakching Ningthau Lekai gi nupi singna Kakching Ningthau Lekai Idol Pioneers Club ki sanglenda Thangnana leiriba ima kaithel sanglenda wakat mifam chathakrai wakat mifam aduda saruk yarambi hana Kakching Municipal Council gi councillor oirambi M Ina Khunbina phongdorakpada COVID-19 na maram oiraga miyamna awaba kaya mayokna bakhak natana lawpantha oiba miyamna kham thengna wanaraba matam asida Laingang na miyam gi damak pirakliba napsagi chengi chakthung khara asi agent singna kilogram masing shuna pibidaba si yam namak laibak thibane kari gi damak miyam gi cheng kilogram masing shuna pibidribano haina agent singda hangbadasu ningthina khumbidre yeliba cheng asi kari thagino haina hangbada jun thagini haina khumlakhe adubu polling station asida napsagi cheng me thagisu yen khiba leitre PMJKY gi cheng di yen ki asumna charak sahing naina leire Hauzik July ki yeliva asiso priority card holder amada cheng kg manga pigadabada cheng kg mari aduga AY kina cheng kg kuntra manga pigadabada cheng kg kunga manga khaktamak pirakpana maram oiraga miyam gi iho asi lakhibane hiram asi gi matangda local MLA amadi mari leinaba loisangna thuba matamda thigat piduna miyam gi phangpham thokpa chakthung pibiu haina phongdorakle miyamada napsagi akoi priority kanoda kata yenbada Miyamada kiji manga yang tahu na mari re yele, AY gi siang kiji kuntra manga bidau na kun manga da pire hai bagi iho wama kanna lae. Aduna masida koi mari lain na ba authority na kanna miyang changbiraga. Baja gi awa ta kanji da koi asigumba iho tawasi tawaning maramaduna koi sakagi magai tagi amadi pali balangang sina lai ba honorable MLA amadi honorable MLA na thadoi ba nomination da Tanaraga, disiki kutangda lapaponi akoi disiki kutangda mo akoi disida soina akoi na masiki para maram sida akoi irang pwede na haurani irang haurok tengida akoi swap tongna ba akoi mai lain na ba authority na kanna ismiyeng changbiu haina All Manipur Club Organization Amukona Lisang Sitna Chatharakpa Thorongi Sarukamoina Bisnupur District United Club Organization ga All Kwakta Youth Voluntary Development Voluntary Organization ga kushamnaraga ngasi Kwakta da miyoi kya COVID-19 ga mari lainana vaccination pangthokre Paugi marakta natin na break amaga sumuk lominasi Ay koi vaccine ka blessing Ay koi vaccine ka blessing Hani ki punchi sao khat phong thang Hanjil si Jati bi jati khai den Corona lan chang theng ne resi Corona lan chang theng ne resi Ay koi vaccine ka blessing Corona bi ngam resi Punchi sao khat Mai kai da Hanna
ꯑꯁꯦꯡꯕꯅꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯇꯨꯅ ꯀꯣꯔꯣꯅꯥꯗꯩ ꯉꯥꯛꯊꯣꯛꯇꯨꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯕꯨ ꯍꯟꯖꯟꯅ ꯍꯣꯠꯅꯕꯗ ꯑꯗꯣꯝꯁꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ ब्रेक मतुंगदा मखाताबा पाउ पिजरी जून की चैचत कुनगनिपान के युक्ता नोंमैबुंग नंबम चुथेक्ता सखंगदब कार अमना थोमलंबदगी लेखिद्रबा थोंगाम नवकांत की लोइनबी थोंगाम बसंती अमदी इमुंग मनुंगदा लाइक माइंडेड ग्रुप LMG मणिपुरना लुपा लिसिंग मंगागा चेंग बेखाई अमगा ngasi mateng pangkhre Saina Institute of Medical Sciences amadi Mami TV anina kushamnaraga Imphal East CMO gi makhada vaccination kapagi thoram ama konung mamangi kusum oil pump da pangthoklei hauzik phawbada mioi chama yankhai phawba kapkrei Manipur state asi covid leitaba lamdam ama oihanbada aikoi gi thodang yamna chawi amadi vaccine asi kapada kiningai oide maram aduna lekai lekai da vaccination gi program lakpada thokpiduna vaccine asi kapthokpiu haina haijari Chief Minister na COVID leitaba lamdam ama oihansi haiba asida aikoi puna saruk yaminasi aduga aikoi puna hingminasi COVID leitaba lamdam ohelasi haina Saina Institute of Medical Sciences ki Managing Director Dr. S. Kumana Fongtoraklei Thongzu Kendra gi intending candidate Preciojit Sanglakpam na COVID-19 laichet asina maram oiraga Standard College Kongbada leidiba COVID care center gi frontline workers singi damak social worker hand sanitizer amadi cap khushina krei amaromda Kongba nongthongbam leikai gi vaccination program pangthokliba mafam dasu mask amadi hand sanitizer singyen thokhe paring naina Marks amadi hand sanitizer sing asa worker sing da yenthokpa thoram sigi saruk ama oina ngasi Saumbung Primary Health Center Lamlai Primary Health Center Yangang Pokpi Primary Health Center amadi Haingang Primary Health Center na konba asa worker sing da Indian Red Cross Society Imphal East District Branch na center sing da koina chatuna yenthokre thoram adugi saruk ama oina IRCS Imphal East ki chairman Narendra Ningombana asa worker sing na health care da amadi COVID-19 ki pandemic asida chingnaba leitana lauriba thodang bu ngamkhai leitana thagatpa loinana pukning thogatke Chingai Kendra ki hanagi MLA Preso Simrena Kendra asigi Manung chana laiba pe amadi khaimu khul singda COVID namaram oituna awaba taraba imung singda chana thakna polam singyan thokre nakalambarom da khunja singna mateng panglakpada apenba phongdoraki Police force singi marakta pamdaba thodok thoktanaba BDF thaba tupi amasung base chenthoklakani haina Imphal West District BDF Welfare Association ge MD Riaz Khan phongdokrei District asida lairiba BDF personnel lising ani ga yankhaida BDF thaba tupi PCAP amasung BDF thaba solar base sing yenthoknanaba association asina tha ani ahungi mamangda lauthokkiba leikhrabasu lockdown curfew na maram oiduna transportation gi khudong cha daba leirabasu ngasi Delhi gi company amadagi hana contact tawkhraba tupi PCAP amasung solar base yorakle haina phongdorakle Maramaduna lakliba July 10 dagi district asida lairiba BDF personnel khudingmakta hakthengnana yenthokлагani Maramaduna BDF personnel khudingbangna isa isagi chapchaba identity ngakpaga loinana discipline amasung respect laina duty tawnana bahonasi phongdorakle Housing Malam gi laichadama oiriba COVID-19 asibu government control tawnana bahonariba sigi saruk ama oina duty chaliba zonal education officer John Tree Thawal gi makha da laiba erstwell SSA Oza Singi Marakta Laibak Thibadagi COVID-19 positive oirakpa Oza ahumda tengbang oina Oza amamamda lupali sing mga tengbang oina pikre government na lokhat piriba chekshin thorang singbu praja pumna magna chekshin na induna amadi yariba makai yum da lengdana laituna laichet asibu maithiba pinana ba amatoina hotna minasi haina erstwhile SSA Teachers Association John Tree Thawalgi General Secretary S Okena appeal tawrakli government na lokhat pirakpa section thorang singbu praja punamakna section na inbiduna amadi yum da labiduna laichat asibu maithiba pinaba amatta oina hotna minarsi haina appeal Hairok Assembly constituency gi miyamna COVID-19 ki tika thabada sijinaba vaccination venama ACS gi mute MLA Dr. Thoksom Radishyam ngasi miyamda kushinakrei Hairok AC gi miyamna telephone number 7005230008 asida call tawraklaga
Ven asi tika thaba yauna atai COVID-19 ga mari leinana ana ayek yaurakpada anabasing puthok pushin tawbada lemna sijannabiu hainasu MLA Dr. TH Radishyamna miyamda appeal tawkhrei. District Administration Thobal amasung COVID Task Force Hairok AC na puna kushamnaraga sinkiba mass vaccination program aduda salungfamdagi mi masing yamna hita kappa thorakpagidamag MLA Radishyamna thagatpa phongdoke. Vaccine sigi oina hairok kendra si apumagi vaccine kappada sinanaba koi ana ai ade puthok pusin tawbo korte any problem la kana tawna bagi dong ta koina koi kendra gi oiba van nama puthok jana gari ma koi thamjare aduga gari si mayamna taka le matamda hekta telephone tobira telephone number su pijara tobira kana koi sin nabio aduga amukka hanna praja mayam daina hajirisi vaccine natana suba web di upai leroi adana vaccine si Paksan kapukyo kawayan sa kapiri hena mo kapiyo haina ay mayada mo kasana haja. Dalit Sena Manipur State Lok Janasakti Party ki President Nong Maithem Sanjayna Hianglam Kendra ki Cantonment Zone dalaiba imung singda nong mada changdraba yatraba chana thaknanaba polam sing tengbang pikhrei. Thauramadu Sanjayna hai Prazamyam na COVID-19 laina laichataki ngak thoknana ba hotnaminasi laina asi lamthengnabada aikoi puna saruk yaminasi haike. Sewa Canada amadi oxygen langer anigi sentang makada sewa varati Manipur amadi charang pataki social worker karibam jivan ga kushamna ngasi wangkem kendra gi oina leiriba community home isolation center da oxygen concentrator oxygen mask nasal cannula na chingba polam sing tengbang pikhrei yaripok bisnu nahada leiba COVID-19 patients singi ana laying gi damakta oxygen concentrator amadi mari leina ba polam sing adu CSIC gi committee da kushinake Oxygen concentrator Kushinavadu da Sewa Varati Manipur ki coordinator Ritya Lieutenant General L Nishikanta Ellen Singh na Fongdorakpada COVID-19 lighted asi thengnanaba Sewa Varati Manipur na hojik fawbada oxygen concentrator chamaga kunmanga amadi mari leinaba polam sing tengbang oina pikhrei ambulance amasung puraknanaba thorang loire loinana hospital amada oxygen plant amasu linkhatli amadi Canada ki oxygen langer na pirakpa concentrator nifusu yenthokpa hore haike Aroibada maroiba pa amuka na pizari. COVID ki ahum suba wave thingna ba sem sare athubada Imphal da genome sequencing tawragani haina Directorate of Health and Services Manipur ki Director Dr. K Razona Phongdokrei. Mahausa ki Manipur ki chingi fazaba aikoi puna yokhat minarasi haina Chief Minister N Birena Phongdokrei. State Lengang na Imphal West yauna district yada curfew gi athing matham labasu lambi da gari chatpagi changdi curfew lei tabugum mami tari Leipak asigi oina mioi crore kuntra manga ga lakun gani pan vaccine kapre Amade Philippines Air Force ki plane crash ki thodokta mio yangkai leikidre ngasi gi oina di ELITETV news numidangi pau matang asida loshinjare mideng tabiri basingbo amuka na krumjare